Hi ma'am punamuk po kuramjari ma'am aigi channel da amuka su taram nokchari ma'am ngasi su ay anauba mathel ama puraga lae ma'am ngasi gi mathel se kabuli chana chole do chole bature oina thungjage to ahanbada ina chole se ngarang nudang dai tingaga thamjarambani aduga hujik suspense ga ising khara sahanjage half cup mudi ko aduga aise ahanbada ising se sawalle aduga ai chamana से टेबल स्पून अमा मखाई का हपचनजरे अदुगा फजना सवनजरगे मैम खलमगनी को कईनो छोले भटूरे थोंगे हारगा चा थान लोलिसेना अदुसो हाइजरके छोले से आई कुकर दा हपचनजरगे अदुगा सिगी मही सिना आइना ngसागी चागी मही दो अदुना ओइदोइने अदो चागी मही से कनागुंबना चागी मही से हापनिंगद्रगा सु कलर गी दमक्तनी को हापिसे महाव करिमता खेनारोय हापनिंगद्रगा दी तुम प्लेन इसिंग दो तुम हापो सिगा फुटपदा इना कई कई खरा हापचो होगे थुमनी हापिदो अदुगा थाव खरा हापचरे तेजपत्ता हापे अदुगा सिनेमन से आई मनम नुसिने बै खरा हापचरे अदुगा सिगदना गुलमोरिस लोंग ने इलायची ने सुमाइना जोमगा आई कनो कोई सेंगाव की टाइप ता सेमगा आई सिदा हापचन जखरगे मनम दो नुसिनबगी अदुगा आई कुकर से कनो अहुम मरी रक इसिती कामहंजरगे अदुई मतुंग दा अमुग येंगमिनरसी मैम इलायची अदेदी गुलमोरिस गुंबा इना जोमगा हापिसे से आई होरेन दुम लौथोक तोइनेबको थोंगबदा हापचरोय अदो मैम सोना कामहलिंगैदा बटोरे मु कई तंदो अदु मु हौनब तौरगे अहानबदा कप अनि खक मैदा लौरे अदुगा आई स्पून हाफ टीस्पून खक थुम 1 टीस्पून खक चीनी अदुगा सिना 1/4 कप निको सुजी लौजरे क्रिस्पी होइना बैनिको होरन अदुगा स्पून अनि खक आई थाव रिफाइन ऑयल लौजरे अदुगा अमुका हेना सॉफ्ट होइना लेनबगी आलू से मीडियम साइज की आलू अमा खखापचन जहोगे आलू हापगी मरम से मैम अखोगी बटोरे होबसिदी प्रोसेस सांगी ngarang degi tawra thamdoini heyeng chagada boiragadi aduna ferment ohenbagi ko ado aigi sina instant ni aise 30 minutes ta ai haudoini aduna ai आलू से अतै सु यामना सॉफ्ट होइना बैनी आलू मा हापचन जहोगी से मैम अदो मैम हापतबो बोइरगदी एमतंग हापगा यंगबियो याम हावबने दुगा हाफ कप खक दही हापचरे 1/4 टीस्पून खक आई बेकिंग सोडा सी हापा मतुंगदा खुदना फजना आई अनि से मिक्स होजरगे मिक्स होरो मतुंगदा आई मैदा से सिगमु आई मिक्स होसलगे फजना अदुगा मैदा दही सिनतदी मागी मही से यारोय अदुना अखोगी प्लेन वाटर से आई खरा खरा हापगा मागी क्याम पेट तोइनो क्याम कन दोइनो अदुसु मैम दा यंगहंजरके मैं तौरगा मैम आई तोचरे अदो मागी चांग से यामना सु पेटलन बयादे यामना सु कलहन बयादे को मैम अदुना सुमाइना खतंग पेटपा दुमाइ तोइसे से मिनिट मंगा मोय फजना नोइदोइनी को नोइरगा अदुगा सुमाइना ओइरगा आइना थंबा मतमदा आई 20 to 30 मिनिट्स कुपसलगा थमदोइने अदुगा थाव से हापगा मनिंग ममांग फजना तैरगा अदुगा आई फी मना कुपसलगा थमजग्रगे अदुगा मुके मिनरसे तो कुपगा थमीदा मैम हजिक आई कुकर मुक कनो से ngसाइ कामहनगिबदो अमुक हांगागा यमिनारसी अदो मैम सिटी से आइना मरी रगुंबा कामहलेबको अदो कमाइना मुनबै चांगसिसु यमिनासी हाइदि यामना अखोगी खितंग सोगदी यामना सॉफ्ट ओइना मुनबदो अदो ओइताबा अदो सुमाइना यामना सुकनबा यादेको हाउतबनेबा होरन अदो ngसाइ आइना हापखिबा फीदा योमगा हापखिबसिंदो अदु अदे सिनेमन अदे दी तेजपत्ता सिसिंगसे लोइ लौथोक चदोइने कइगिनो होरन यावरदी हिंजांग दा चाबदा नुंगाइतेबको अदुगा सिना आइना होरन मसाला सेमबगी टोमेटो मा लौजरे अदुगा तिलौ खरागा मोरो तेकपा अदिगोम खरागा अदुगा तिलौ सिना आई वेजिटेबल चॉपर से असिगदा ओइना हापचलगा खरा यांगनबे सिदा चॉप तौरागे अदुगा तिलौ से चॉप तौ लोइबगा आई टोमेटो दुमु तौरागा थमजरागे दोइदि मैम जिंगु फजना चॉप ओइरे अदो हजिक खांगमु साहनजरगे खांग से सारे दुगा थाव सु हेजरे को थाव से चांग हेजरे अदो थाव सु सारबनिना आई अहानबदा जीरा खरा हापचरे दुगा सिनेमन से आई मतेगम हापचरे दुगा तेजपत्ता मा हापचरे अदुगा अजिकी मुल्लबनिना आई तिलौ दो हापचनजरगे को अदो तिलौ से फजना मुलंजरगे अखोय मनम नुसिरकपदो अदो आइदुबो ngawjarage aduga yengminarasi
ꯑꯗꯨꯒ ꯃꯌꯥꯝ ꯃꯨꯜꯂꯕꯅꯤꯅ ꯑꯩ ꯁ꯭ꯄꯨꯟ ꯑꯃꯈꯛ ꯖꯤꯟꯖꯔ ꯒꯥꯔꯂꯤꯛ ꯄꯦꯁꯅꯤꯀꯣ ꯑꯩꯅ ꯍꯥꯞꯆꯔꯤꯁꯦ ꯖꯤꯟꯖꯔ ꯒꯥꯔꯂꯤꯛ ꯄꯦꯁꯁꯦ ꯃꯥꯒꯤ ꯃꯅꯝꯁꯦ ꯃꯨꯟꯗ꯭ꯔꯒꯗꯤ ꯍꯤꯟꯖꯥꯡꯗꯣ ꯍꯥꯎꯔꯔꯣꯏ ꯑꯗꯨꯅ ꯍꯥꯎꯅꯕꯒꯤ ꯁꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯨꯜꯂꯒ ꯅꯨꯡꯁꯤꯔꯛꯄ ꯃꯅꯝꯗꯣ ꯑꯗꯨꯐꯥꯎ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯃꯨꯜꯂꯦ ꯑꯗꯣ ꯃꯨꯜꯂꯕꯅꯤꯅ ꯑꯩ ꯁꯤ ꯃꯇꯥꯡꯁꯤꯗ ꯇꯣꯃꯦꯇꯣ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯇꯣꯃꯦꯇꯣ ꯍꯥꯞꯄꯒ ꯑꯃꯨꯛ ꯉꯧꯔꯁꯤ ꯑꯗꯨꯒ ꯃꯨꯜꯂꯛꯄ ꯐꯥꯎ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯇꯣꯃꯦꯇꯣꯗꯨꯁꯨ ꯃꯨꯟꯖꯔꯦ ꯃꯨꯜꯂꯕꯅꯤꯅ ꯍꯧꯖꯤꯛ ꯃꯊꯪ ꯃꯁꯥꯂꯥ ꯍꯥꯞꯆꯤꯟꯖꯔꯒꯦ ꯌꯥꯏꯉꯪ ꯃꯣꯔꯣꯛ ꯑꯁꯨꯕ ꯖꯤꯔꯥ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯁꯨꯕ ꯑꯗꯨꯒ ꯑꯩꯅ ꯒꯔꯝ ꯃꯁꯥꯂꯥꯁꯨ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯃꯇꯥꯡꯁꯤꯒ ꯂꯩꯔꯒꯗꯤ ꯀꯁꯇꯨꯔꯤ ꯃꯦꯊꯤꯁꯨ ꯈꯔ ꯍꯥꯞꯆꯤꯟꯕꯤꯌꯨ ꯑꯩꯒꯤ ꯂꯣꯏꯈꯤꯕ ꯃꯇꯝ ꯑꯣꯏꯅ ꯑꯩꯁꯦ ꯍꯥꯞꯆꯗ꯭ꯔꯦ ꯃꯥꯒꯤ ꯃꯦꯊꯤ ꯃꯅꯥꯒꯤ ꯃꯅꯝꯗꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯑꯗꯣ ꯃꯁꯥꯂꯥꯁꯤꯡꯁꯦ ꯀꯥꯔꯛꯇꯅꯕꯒꯤ ꯑꯩꯅ ꯏꯁꯤꯡ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒꯦ ꯑꯗꯣ ꯁꯤ ꯃꯇꯥꯡꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯃꯈꯨꯝ ꯀꯨꯞꯁꯟꯖꯒꯦꯀꯣ ꯃꯌꯥꯝ ꯃꯤꯅꯤꯠ ꯑꯃ ꯑꯅꯤꯃꯨꯛꯇꯪꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯃꯁꯥꯂꯥꯁꯦ ꯃꯨꯜꯂꯛꯑꯒꯗꯤ ꯊꯥꯎꯁꯦ ꯃꯊꯛꯇ ꯇꯥꯎꯈꯠꯂꯦ ꯑꯗꯨꯅ ꯃꯨꯜꯂꯦ ꯍꯥꯏꯅ ꯈꯪꯉꯦꯀꯣ ꯑꯗꯨꯑꯣꯏꯗꯤ ꯑꯩ ꯐꯖꯅ ꯃꯈꯥꯁꯦ ꯅꯞꯇꯅꯕꯩ ꯑꯣꯠꯂꯒꯦ ꯑꯣꯠꯂꯕꯩ ꯃꯇꯨꯡꯗ ꯃꯁꯥꯂꯥꯁꯦ ꯃꯨꯟꯖꯜꯂꯛꯑꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯉꯁꯥꯏꯒꯤ छꯣले ꯐꯨꯠꯂꯒ ꯊꯝꯕꯗꯣ ꯀꯕꯨꯂꯤ ꯆꯅꯥ ꯐꯨꯠꯄꯗꯣ ꯑꯗꯨꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯆꯨꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯏꯁꯤꯡꯗꯣ ꯍꯥꯞꯄꯒꯗꯤ ꯉꯧꯁꯣꯛ ꯉꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯆꯥꯃꯅꯥ ꯍꯥꯞꯄꯒꯤꯅꯤ ꯃꯆꯨꯁꯦ ꯑꯩꯈꯣꯏꯒꯤ ꯃꯨꯔꯪꯅꯅ ꯆꯠꯂꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯃꯨꯔꯪꯅꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯦꯃꯁꯅꯤꯀꯣ ꯁꯣꯂꯦ ꯚꯇꯨꯔꯦꯁꯦ ꯑꯗꯣ ꯃꯣꯏꯒꯤ ꯚꯇꯨꯔꯦꯁꯦ ꯚꯇꯨꯔꯦ ꯅꯠꯇꯦ ꯃꯣꯏꯒꯤ ꯁꯣꯂꯦꯁꯦ ꯁꯨꯃꯥꯏꯅ ꯀꯂꯔꯁꯦ ꯇꯧꯋꯦꯕꯀꯣ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯊꯤꯒꯠꯄ ꯃꯇꯝꯗꯀꯣ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯔꯦꯁꯤꯄꯤꯁꯀꯨꯝꯕ ꯌꯦꯡꯕ ꯃꯇꯝꯗ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯆꯥꯃꯅꯥꯒꯤ ꯃꯍꯤꯁꯦ ꯍꯥꯞꯄꯒ ꯇꯧꯋꯤ ꯍꯥꯏꯌꯦꯕꯀꯣ ꯑꯩꯁꯨ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯈꯔꯦ ꯃꯃꯥꯡꯗꯁꯨ ꯑꯗꯣ ꯌꯥꯝ ꯍꯥꯎꯈꯤꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯒ ꯑꯃꯨꯛ ꯁꯦꯝꯒꯦ ꯍꯥꯏꯅ ꯑꯩꯁꯦ ꯄꯨꯔꯒ ꯂꯥꯛꯆꯔꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯎꯔꯝꯒꯅꯤꯀꯣ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯅ ꯁꯤ ꯍꯥꯏꯔꯤꯉꯩꯗ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯨ ꯂꯣꯏꯈꯔꯦ ꯊꯨꯝ ꯍꯥꯞꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯣꯛ ꯇꯧꯒꯦ ꯍꯥꯏꯅ ꯑꯩꯅ ꯁꯤꯡꯗꯣ ꯁꯥꯡ ꯁꯥꯡꯅ ꯁꯣꯏꯔꯒ ꯑꯗꯨꯒ ꯘꯤꯗꯅꯤꯀோ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯈꯔꯒ ꯇꯧꯔꯒ ꯑꯩ ꯁꯣꯛ ꯇꯧꯁꯟꯖꯔꯦ ꯃꯌꯥꯝ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯤꯁꯨ ꯂꯣꯏꯔꯦ ꯁꯣꯛ ꯇꯧꯔꯕꯅꯤꯅ ꯌꯥꯝ ꯀꯨꯏꯅ ꯁꯧꯍꯜꯂꯔꯣꯏ ꯑꯗꯨꯒ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯂꯣꯏꯔꯕꯅꯤꯅ ꯁꯣꯂꯦ ꯂꯣꯏꯔꯕꯅꯤꯅ ꯁꯤꯃꯨꯛ ꯁꯥꯏꯠ ꯇꯧꯔꯒꯦ ꯑꯗꯨꯒ ꯚꯇꯣꯔꯦ ꯑꯃꯨꯛ ꯑꯩ ꯍꯧꯅꯕ ꯇꯧꯖꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯨꯝꯖꯤꯜꯂꯒ ꯊꯝꯕꯗꯣ ꯉꯁꯥꯏ ꯚꯇꯣꯔꯦꯁꯦ ꯃꯌꯥꯝꯅ ꯀꯥꯝꯒꯠꯂꯝꯃꯦ ꯀꯨꯞꯁꯜꯂꯒ ꯊꯝꯕꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯑꯁꯥꯕ ꯃꯐꯝꯗ ꯑꯣꯏꯅ ꯊꯝꯕꯤꯌꯣ ꯑꯗꯣ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯇꯟꯁꯦ ꯄꯨꯊꯣꯔꯛꯄꯒꯗꯤ ꯍꯧꯕ ꯌꯥꯔꯣꯏ ꯍꯥꯏꯐꯦꯠ ꯃꯤꯅꯤꯠ 2-3ꯒꯨꯝꯕ ꯐꯖꯅ ꯇꯣꯠꯄꯤꯔꯅꯤ ꯇꯣꯠꯂꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯑꯩ ꯀꯌꯥꯝ ꯆꯥꯎꯕ ꯄꯤꯛꯄꯗꯨꯗꯤ ꯏꯁꯥꯒꯤꯅꯤ ꯃꯇꯨꯝ ꯃꯇꯨꯝ ꯇꯥꯔꯒ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯔꯒꯦ ꯑꯃꯨꯛꯇ ꯇꯥꯊꯣꯛꯑꯒ ꯊꯝꯃꯗꯤ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯀꯣ ꯇꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯖꯔꯒꯦ ꯑꯗꯨꯒ ꯑꯩ ꯑꯃꯈꯛ ꯂꯧꯔꯒ ꯇꯛꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯑꯃ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯩ ꯐꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯀꯨꯞꯁꯜꯂꯒ ꯊꯝꯖꯔꯒꯦꯀꯣ ꯑꯗꯨꯒ ꯇꯛꯄ ꯍꯧꯕꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯗꯤ ꯀꯅꯥ ꯀꯅꯥ ꯁꯣꯂꯦ ꯚꯇꯣꯔꯦꯁꯦ ꯄꯥꯝꯕ ꯌꯥꯎꯕꯤꯔꯗꯤ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯃꯌꯥꯝ ꯇꯛꯄꯁꯦ ꯍꯧꯖꯔꯦ ꯑꯗꯣ ꯈꯔꯗꯤ ꯋꯥꯕꯅꯦ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯇꯟ ꯑꯗꯨꯃꯥꯏꯅꯗꯤ ꯀꯩꯅꯣ ꯇꯧꯗꯕꯅꯦꯕ ꯈꯤꯇꯪ ꯁꯣꯐ ꯑꯣꯏꯌꯦꯕꯀꯣ ꯁꯤꯅ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯛꯆꯔꯦ ꯑꯗꯣ ꯃꯌꯥꯝ ꯔꯥꯎꯟ ꯑꯣꯏꯍꯟꯒꯦꯔꯥ ꯑꯣꯚꯦꯜ ꯑꯣꯏꯍꯟꯒꯦꯔꯥ ꯑꯗꯨ ꯏꯁꯥ ꯏꯁꯥꯒꯤꯅꯤ ꯑꯩꯅ ꯈꯤꯇꯪ ꯈꯤꯇꯪ ꯁꯥꯡꯇꯛ ꯇꯧꯍꯜꯂꯦꯕꯀꯣ ꯃꯣꯏꯁꯤꯗ ꯐꯪꯕ ꯗꯣ ꯁꯨꯃꯥꯏꯅ ꯁꯥꯡꯇꯛ ꯇꯧꯕꯁꯨ ꯌꯥꯝ ꯂꯩ ꯎꯕꯗ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯨꯅ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯍꯜꯂꯦ ꯌꯦꯡꯒꯦ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯒꯤ ꯚꯇꯣꯔꯦꯁꯦ ꯀꯥꯝꯈꯠꯄ꯭ꯔꯥ ꯀꯥꯝꯈꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯁꯨ ꯑꯍꯥꯟꯕꯒꯤ ꯁꯤꯃꯗꯤ ꯐꯖꯅ ꯀꯥꯝꯈꯠꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯤ ꯑꯃꯨꯛ ꯂꯧꯊꯣꯛꯑꯒꯦ ꯃꯌꯥꯝ ꯃꯆꯨꯁꯦ ꯌꯦꯡꯉꯣ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝꯗꯤ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯕꯤꯔꯝꯃो ꯑꯗꯨꯒ ꯁꯦꯀꯦꯟ ꯃꯨꯛ ꯁꯨꯃꯥꯏꯅ ꯊꯥꯖꯖꯔꯦ ꯑꯗꯨꯒ ꯈꯔ ꯌꯥꯡꯁꯤꯟꯖꯔꯒꯦ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯅꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯈ꯭ꯔꯅꯤ ꯑꯗꯨꯅ ꯁꯤꯅ ꯁꯦꯀꯦꯟꯅꯤꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯂꯣꯏꯅ ꯍꯧꯗꯣꯛꯆꯔꯒꯦ ꯍꯧꯗꯣꯛ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯣ ꯀꯃꯦꯟꯁꯨ ꯅꯨꯡꯁꯤ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯤꯌꯔꯁꯨ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯆꯪꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯚꯇꯣꯔꯦꯁꯦ ꯑꯩ ꯁꯤꯅ ꯂꯥꯁꯅꯤ ꯍꯧꯕꯁꯦ ꯑꯗꯨꯒ ꯚꯇꯣꯔꯦꯁꯤꯒꯤ ꯁꯥꯏꯗꯇ ꯆꯥꯅꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯁꯦꯝꯖꯔꯛꯀꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯇꯪꯈꯥꯏ ꯈꯥꯏꯔꯦꯀꯣ ꯄꯨꯝꯅꯃꯛꯇꯤ ꯈꯥꯏꯗꯣꯛꯇꯦ ꯃꯆꯦꯠ ꯑꯃ ꯈꯥꯏꯖꯔꯦ ꯑꯗꯨꯒ
ꯇꯤꯜꯍꯧ ꯈꯔ ꯊꯨꯝ ꯈꯔ ꯆꯥꯏꯔꯦ ꯁꯤꯅ ꯂꯦꯕꯨ ꯃꯍꯤꯅꯤꯀꯣ ꯑꯗꯨꯒ ꯀꯥꯁꯃꯤꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯂꯔꯗꯨꯅꯦ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯑꯗꯨꯒ ꯂꯦꯕꯨ ꯃꯍꯤꯁꯤꯒ ꯇꯧꯔꯒ ꯑꯩ ꯇꯤꯜꯍꯧꯒ ꯑꯗꯩꯗꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯊꯨꯝ ꯃꯌꯥꯝꯁꯦ ꯑꯩ ꯐꯖꯅ ꯃꯤꯛꯁ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤꯁꯦ ꯂꯣꯏꯔꯦ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯗꯨꯑꯣꯏꯗꯤ ꯕꯇꯣꯔꯦꯁꯦ ꯄ꯭ꯂꯦꯠ ꯑꯃꯗ ꯈꯥꯏꯗꯣꯛꯑꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯉꯥꯡꯗ ꯍꯥꯟꯅ ꯄꯤꯖꯔꯒꯦ ꯑꯌꯨꯛꯀꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯐꯥꯁꯅꯦꯕꯀꯣ ꯊꯦꯡꯉꯦ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯟꯅ ꯇꯦꯁ ꯇꯧꯍꯜꯂꯒꯦ ꯂꯣꯏ ꯈꯥꯏꯗꯣꯛꯆꯔꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯄ꯭ꯂꯦꯠꯁꯦ ꯏꯟꯁꯇꯦꯟꯠ ꯑꯆꯥꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒ ꯕꯇꯣꯔꯦ ꯁꯣꯂꯦ ꯂꯩꯔꯦ ꯃꯉꯣꯟꯗ ꯑꯃꯨꯛ ꯇꯦꯁ ꯇꯧꯔꯒ ꯀꯩ ꯍꯥꯏꯔꯛꯄ ꯑꯝꯇ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯈꯔꯦ ꯑꯁ ꯃꯥꯅꯗꯤ ꯆꯥ ꯂꯣꯏꯕꯒ ꯑꯩꯉꯣꯟꯗ ꯃꯃꯥ ꯃꯄꯥꯟꯗ ꯐꯪꯕꯗꯩ ꯍꯦꯟꯅ ꯍꯥꯎꯋꯤ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯔꯤꯚ꯭ꯌꯨ ꯐꯪꯉꯕꯅꯤꯅ ꯃꯥ ꯆꯥꯖꯔꯁꯅꯨ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯖꯔꯦ ꯃꯊꯪꯗꯁꯨ ꯑꯅꯧ ꯑꯅꯧꯕ ꯔꯦꯁꯤꯄꯤꯁ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ